Akaswani Imphal Ningthoukhongjam Suni na pau pazari ahanbada maruiba pau. Swamitba scheme gi makhada property carding Pradhan Mantri Narendra Modi na hakthengana yengthokpagi thauram ngasi haudoklagani. Manipur da hauzik phawbada mioi lakh ani lising marphunipan samapan supnanipan COVID-19 gi test tawkhre naba phabagi chang asi chada humbudranipan dasmik taret amani. Kendra na hairi lebag asida COVID-19 dagi naba pharakpagi chang chada marphumanga dasmik nipan ama yaure amasung France Open Tennis ki nupagi singles final danga si Rafael Nadal ga Novak Djokovic ka thengnaragani. Leibag asina malem gi laiset oiriba COVID-19 gi mayokta punna amata oina lan thengnari adom su okhoi ga loinana masidagi ngakthoknaba araiba thawong ahum khak ngakna chatminasi face mask upiu amaga foot taruk lapna leibiu mai mit amadi khut sa toina hamdoktuna tarutana na thambiu leina astagi ngakthoknabagi matangda saknairba comedian Thokchom Joseph Yare joy rang galoi na tokpiro itaw kalia itaw samu na koi loin mak ngaks upeko WHO hai duna corona hai bi maha hincha bi je miram lende gi pak chat khiroi hai ri masi suru nairaga leiraga section da mi makhai nahan kini hai ri aduna itaw mayam corona leina na dana ba section la se mask uppakaw ba yade ko Ado itaw, mask khadang do upududi yade ko. Matam chupada khut na thamase. Yumdana sapo na khut se pangham da hamba. Ado itaw, khut hamba da chup tang lupadudi yade ko. Lamdana hand sanitizer sizin na bakaw ba yade. Mirak chang adi yamdrabada mitar ani di lap na lay na se. Akoy sagon thaw bada su social distancing da thaw se. Kaw ba yade ko itaw mayam. Adudi itaw chatla se. Hauzik mapungoy bapaw. Swamitba scheme gi makhada property carding Pradhan Mantri Narendra Modi na video conferencing gi kuthangda hakthengna yengthokpagi thauram ngasi haudoklagani. Scheme asina Kungangi lamsingda awanba porokpa amasung mioi kaya sakti pibada chawna mating oiragani. Swamitba scheme asigi kendragi panchayati raj mantraloygi scheme amani. Masi sayesagi April thada haudokhibani. Scheme asigi maruiba pandamdi Kungangda leiba mioi singbu masa masagi mayumni habigi saktak chipinaba card yenthokpani. Scheme asi tangkak naina lebak sinba thungbada chathagani. Sahi mari jangna paikat kadaba scheme asina lebak asigi Kungang lakh taruk lising humpunitoy konsingani ngasigi thawramaduda Pradhan Mantri na beneficiary singasu wari sanagani Manipur da hauzik phawboda mioi lakh ani lising marphunipan samapan supnanipan COVID-19 gi test tawkhre ngarang punna sample lising manga chani marphudra humdoi test tawki hauzik phawboda mioi lakh ahum lising marphudra mapan chamnga taramari screening tawkhre laichit asina siba migi masing marphunipan sure ngarang nungthil phawboda mioi lising tarahumdoi Marphudra nitoi positive oiba thengnaki rajya sida hauzik active case lising ani chatruk marphudra nipan leiri hauzik phawboda mioi lising tara sahum supna taruk naba phaduna discharge tawkhre naba phabagi chang asi chada humbudra nipan dasmik taret amani rajya gi haksel bibang na ngarang numidang wairam thadorok pa chirol amana hai haukiba pungkun marida mioi chambri nifu discharge tawki aduga mioi chani marphuni thoina COVID-19 positive oiba thengnaki Positive oiba singa dugi manungda Imphal West Jilla dagi sama kuntra mathoi Imphal East dagi nifumari Churachandpur dagi taret Thobal dagi tramanga amasung Bisnupur dagi tarahumdo yauri Rajya sida hauzik phawboda laichet asna siba migi masing marphunipan sure Lilong Police Thobal Commando amasung nupi police singna ngase yuk anganbadagi Thobal Jilla gi manung chanba Lilong Dam Makha amasung atawkhongi mafam singda thibu hombagi thabak chathakre Jilla adugi SP na thadorok chirolamana hai Ayuk pung mari minute ni pumanga adwai dagi pung taret makai phawu chathakiba operation aduda double barrel nongmai ani fangki amaromda Lilong police amasung aladagi mioi sing ngarang kaikhu maning lekai dagi drug yonba mioi ani heroin number 4 gram tarani thoirunga kona na fare hairi Bharat Ratna amasung
freedom fighter Loknaik Jayaprakash Narayan gi mapok kumo nimita ngasi zati asina luchingba sigi mafamda ikai khumnaba uli Mukhyamantri Ningthoukhongjam Biren asu luchingba sigi mafamda ikai khumnaba uladuna hai Jayaprakash Narayan gi kathokpa masung senja tumja gi mayokta chatharamba khongjang kaidonungdasu kauba ngamlaroi tabiriba pawasi Akashwani Imphal dagini Kendra na hairi lebaga sida COVID-19 dagi naba farakpugi chang sada marfu manga dasmik nipana ma yaure haukiba pung kun mari asida mioi lising marfu nitoi hena naba phaki Kendra gi haksel mantraloi na hai lebaga sida haujik phawbada laina astagi naba phaba migi masing lak yankhai mapan lising marfu nipan sure lebaga sida haujik active case lak nipan lising marfu humdoi lairi haukiba pung kun mari da anoba positive case lising humbudra humdoi chani humbudrani thoi thengna kibaga loinana haujik phawbada apunba positive case lak humbumapan lising humbudra mapan sure haukiba pungkun mari sida mioi samapun kun taruk sibaga loinana laichet asida siba migi masing lak ama lising taret samri tara taruk sure mi sibagi sang asi sada ama dasmik manga marini Nagaland ngarang mioi humbuma thoi nongna positive oba thengna badagi rajya tu COVID-19 gi case lising taruk chamapan nifumapan sure haiba matam asida mioi kunthra humdoi naba phakhi haujik phawbuda mioi lising manga chatru kunthra manga discharge tawkhre naba phapagi changna chada marfuma thoi dasmik sumna mapani rajya dugi haujik active case lising ama chani kunthra ni thoi leiri haujik phawbuda mioi tarani thoi lachet astagi leikhidre Assam da COVID-19 dagi naba farakpugi chang chada marfu manga yaure ngarang mioi lising ani Humphunipan naba phaduna discharge tawki haujik phawbuda mioi lak ama lising humphuni thoi naba phaduna discharge tawkhre rajya tu da haujik apun active case lising kunthra rom lairi Meghalaya Assembly Committee na rajya du COVID-19 test tawbagi chang kayam yamna paikhalabagi haibadu rajya sarkar gi puning chingsinkhre rajya gi upamukhyamantri Preston Taishong na hai rajya sarkar na COVID-19 test tawbagi thabagasi thasi tarataruk phawbuda kayam yamna khumang yangna changsin bangamlabagi amadugi amasung darkar laiba testing kitsing walandanaba khangankhre BJP Central Election Committee na ngarang Nai Delhi da mifam pangthoktuna Bihar Vidhan Sabha mikhalda dolgi mirep kana oigadagi habigi matangda wa khana khare Nai Delhi da laiba dolgi headquarters da ngarang pangthokki mifam aduda Pradhan Mantri Narendra Modi na Griha Mantri Amit Shah BJP President JP Nadda amadi dolgi makok tumulu chingba sing saruk yakhi COVID-19 gi haujik oiriba phibam asigi yenglaga Bihar Vidhan Sabha mikhalda postal ballot ta khwadigi masing yamna voter sing da piduna makhogi vote thadabagi adhikar adu sinagadawri mikhala sta sahi marfu masung masigi mathakta laiba amadi mimanadraba singna postal ballot ki kuthangda vote thadabagi khudongchaba pigadawri Additional Chief Electoral Officer Sanjay Kumar Singh na hai sahi yamlaba mioi laktara lising humbudra manga da ballot paper gi kuthangda vote thadanabagi adhikar pigani Amaromda Bihar Vidhan Sabha mikhalgi aanba tangkaki mikhalgi damak scrutiny pangthokpada mirep sani humphumari gi ming yakhidre aanba tangkakta pangthokadaru Vidhan Sabha Kendra humbudrama thogi damak mirep lisingama chahum yankhai mari na mirep se pisilakhi mirep se yakhidaba singadugi manungda khwadigi yamna Gaya jila gi Atri Vidhan Sabha Kendra dagini returning officer na mirep kunipan gi manungda mirep 38 ki ming invalid oire hana lauthoki hayeng na mirep se lokthokpugi aroiba numitni vote thasi kunipan da thadanagani Polengi Igya Sibiontek na France Open Tennis ki nupi gi singles title laure ngarang sanakiba final da mangna America gi Sofia Kenin bu 3-3 amada thoiki Nupa gi singles final da ngasi numidang Spain gi Rafael Nadal ga Serbia gi Novak Djokovic ka thengaragani Indian Premier League cricket ngasi Sunrisers Hyderabad ka Rajasthan Royals ka sanagani ngarang Abu Dhabi da sanakiba match amada Kolkata Knight Riders na Kings 11 Punjab pu run ani da thoiki Dubai da sanaba topa match amada Royal Challengers Bangalore na Chennai Super Kings pu run kunthra tareta thoiki loisilakpada COVID-19 dagi ngakthoknaba face mask uppa phut taruk lamna leiba khutsa sengna hamba amadi mai mit taru tanana thamba haiba achamba thong ahumasi ngangna chatpinaba amukhana ningsingjari aroibada maroiba pau amukhana Swamitbha scheme gi makhada property carching Pradhan Mantri Narendra Modi na hakthengna yentokpugi thorom ngasi hawdoklagani Manipur da haujik phawbuda mioi lak ani lising marfu nipan chamapan suna nipan COVID-19 gi test tawkhre naba phabagi changa chi chada humudra nipan dasmik taret amani Kendra na hairi lebak sta COVID-19 gi naba pharakpagi chang chada marfu manga dasmik nipan amai yaure amasung France Open Tennis ki nupa gi singles final da ngasi Rafael Nadal da Novak Djokovic ka thengaragani paulojare